Hello Ma'am, welcome back to my channel. Ma'am, ngasi so another video ama puna lae. Sa especially unemployment ma'am gini ko ma'am. Sa especially student graduation pass out over thabak thiba thabak phangdana ekdam tension na loiba ma'am do. Ado gini ma'am housewife so toba jani ma'am. Chahi 18 dina 35 within 35 से की years से जानी 35 हेंगदी यारो 35 हेंगदी YouTube channel open तौरो मैम part time income की तबक तो दी को मैम से कई थबक किनो हाबदा नेशनल करियर सर्विस अना वेबसाइट अमा लई गवर्नमेंट की वेबसाइट नी असी सिगा मैम थबक ओइ थोई मैम स्किल्स एनहांस तहनगे हाइबदी सिगी वेबसाइट सिगा चंगबिरगा नुती की पोस्ट लाकपनी अब मैम नुती की पोस्ट लाकपदो नुती खुदिंग जेंगो अनो अनो लाकपनी दुगा अप्लाई तौसना थमो मैम अप्लाई तौब्रा किनो गवर्नमेंट की थबक नी गवर्नमेंट की कॉन्ट्रैक्ट बेसिस तगुमनी डायरेक्टली बैंक की KYC అయినా పొడిసే KYC की तमकतनी को नो योर कस्टमर KYC की फुल फॉर्म दी को वेरिफिकेशन में आम आधार कार्ड पैन कार्ड बैंक तो मैम डॉक्यूमेंट्स पीब तो मैम अदुगी वेरिफिकेशन तौबगी तमकतनी वर्क फ्रॉम होम नी जुम दफम हमना तौब यानी दोगई बैंक की नी स्पेशली बैंक की डॉक्यूमेंट्स में याम दो चेक तौना बगिनी लालहनबदी चाहते को लालदी मोय रिजेक्ट तौरपनी अदुगी दो बेनिफिट तो डायरेक्टली बैंक की पेरोल दी ओइरोय मैम थर्ड पार्टी की कंपनी अमा लई अदुगी थर्ड पार्टी ओइदोमी मोयगा टाई अप तौनरगा दुगा मोयना थबक से पिथाबनी हाउसवाइफ कुंबा जुमदा थबक लेतना दुम लेबदो पार्ट टाइम की हिसाब तगी तौरगा मोयदा पैसा पिरकनी मंथली लौगेरा ईयरली हाफ ईयरली लौगेरा वीकली लौगेरा दुगा सुलोय नमक ऑप्शन लई अदो वेबसाइट तो मैम जेंगमिनारसी गवर्नमेंट की तौसलो मैम नॉट ओनली दिस को KYC की नते नोयना तौनिंगबा थबक पुनमक मरम पुनमक IT की ओइगेरा अतोप डिपार्टमेंट की लोई थबक थोपनी अदुगी वेबसाइट तो मैम लिंक हापमगे अदुगी लिंक तो डिस्क्रिप्शन लिंक क्लिक तौसलो अदुगी मथंग मथंग हाइबिरके वेबसाइट सिगा उल्लगा कमायना थबक थीदोनो हाइदो डेटा एंट्री जॉब सु जुमदा फमना कमाई तौनी HDFC बैंक ICICI एक्सिस बैंक मैम की डॉक्यूमेंट्स की लिस्ट लेनी अब मैम HR की नंबर पीगनी कॉल तौरगा नोई रेजुमे व्हाट्सएप थागनी व्हाट्सएप थारगा मोइना सेटिस्फाई ओइरदी कॉल बैक तौरकनी सिगसु अप्लाई तौसनबा यानी मैम मोइना मोनोई डिटेल्स मैम फिलअप तौइदो मोइना सेटिस्फाई ओइरदी डेफिनेटली थबक फंगनी दो अमा फंगद्रे को डिमोटिवेट ओइबगी दरकार लेते मैम थबक ले अमा नत्रा अमा दुम अप्लाई तौबा लेप्तदी अमा नत्रा अमादी सुइदनमकी ओइरकनी फॉर द टाइमिंग की तमकता परमानेंट थबक नोइना नसाना खनब थबक तो ओइतिगी मनुसिदा पैसा मखुता लेनिंगदी को खनाना पैसा मखुता पाइनिंग दे लोय पुनम पैसा मखुता अर्निंग तौनिंग मनतनी नत्रा तमसागी थोदी यामना फै तो अदुगी वेबसाइट तो मैम चंगबिनरसी मथंग मथंग आई उठलके को मैम चंगा जॉब सीकर जॉब करम लॉगिन तौरनी रजिस्टर हान तौरगा लॉगिन तौदसु फाइन डोमेस्टिक वो जॉब से सु लेरे दुगी पार्टिसिपेट इन ए जॉब फेयर्स एंड इवेंट अखोई नसा नसाना लेबा एरिया दो असिगे एरिया सिगने ऐसे करम डिस्ट्रिक्ट लई करम स्टेट लई करम इंडस्ट्री ता पामी हाबसे एरिया की लोकेशन के हिसाब तगी मसा मसा की मफम दने लकनी अब कायदा जॉब फेयर लेबा कइदौबा ना अदुमाइना सुजेंहनबा यानी मैम दुगई सिगा करियर स्किल सर्विस है माइक्रोसॉफ्ट वर्ड एंड डाटा TCS ने प्रोवाइड तौरिया नोइना करियर की स्किल की तमनिंगदी IT की हाइरुगा पाइथन C++ जावा तुगुम सॉफ्टवेयर लैंग्वेज में आमदो सॉफ्टवेयर में आमदो तमगे हाइरदी मोइना दुम प्रोवाइड तौरकनी TCS का माइक्रोसॉफ्ट का अफबा गवर्नमेंट का टाई अप तौरगा मोइना प्रोवाइड तौरकनी गवर्नमेंट से फजन इनिशिएट लौरगा मैम की एम्प्लॉय थबक थीबा मैम की तौबीबा वेबसाइट नीना मैम गवर्नमेंट ऑफ इंडिया ना तौबीबनीना सिगै से चंगगा थबक थीउ डेफिनेटली थबक से अफबा थबक ओइनी परमानेंट सु फजना तौबदी ओइखिनी प्लस कनोगी जुमदा फमना सिगे थीजलगा फंगदी को मैम कानबा ओइको मसागी पार्ट टाइम पैसा मैम मखुता अर्निंग सु लानी अमा लोइबगा अमा नोइना सिगी वेबसाइट से चलादी मसाना हौगर्दिने नसाना दुम आइडिया लाकनी अब कमाई तौबा केदौबा हैना दुगी वेबसाइट से अइना मैम दा नेशनल करियर सर्विस मैम नोट डाउन तौबियो से गी तौरगा नसाना नसाना करंबा फील्ड पामी दुगी जेंबियो जेंसलो दुगोइदी अइना KYC हाइबा हजिकी अइना पीरिदो मैम सिगे डोमेस्टिक जॉब सिगा चलगाबा सिगे डोमेस्टिक सो बीवेयर ऑफ मिसलीडिंग कम्युनिकेशन माइट बी सिगी साइट तगी नोइना डेटा केगा तौबदो
ꯅꯣꯏꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯃꯣꯏ ꯑꯥꯗꯒꯤꯅꯦ ꯁꯤ ꯆꯥꯔꯖꯦꯁ ꯀꯩꯀꯥ ꯍꯥꯏꯔꯛꯑꯗꯤ ꯄꯤꯒꯅꯨꯀꯣ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯅꯦ ꯁꯤꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯅꯦ ꯁꯤꯒ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯣꯏꯅ ꯄꯩꯁꯥ ꯂꯧꯔꯛꯑꯗꯤ ꯁꯤꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯅꯝꯕꯔꯁꯦ ꯁꯤꯒꯨꯝꯕ ꯁꯤꯒ ꯏꯃꯦꯜ ꯑꯥꯏ ꯗꯤꯁꯨ ꯄꯤꯕꯅꯤ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔꯁꯨ ꯄꯤꯕꯅꯤ ꯁꯤꯒꯩꯁꯦ ꯃꯦꯜ ꯇꯧꯖꯅ ꯏꯟꯐꯣꯔꯝ ꯇꯧꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯒ ꯄꯩꯁꯥ ꯍꯥꯏꯔꯛꯑꯦꯅ ꯄꯩꯁꯥꯕꯨ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯑꯗꯨꯗꯣ ꯐꯦꯛꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯇꯤꯡꯗꯦ ꯁꯤꯒꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯀꯤ ꯁꯤꯒ ꯑꯄ꯭ꯂꯥꯏ ꯇꯧꯕꯗ ꯃꯌꯥꯝ ꯑꯩ ꯑꯅꯤꯔꯛ ꯍꯥꯏꯔꯝꯒꯦ ꯁꯤꯒ ꯄꯩꯁꯥ ꯂꯧꯔꯣꯏ ꯀꯅꯥꯝꯅ ꯄꯩꯁꯥ ꯂꯧꯔꯦ ꯂꯧꯒꯦ ꯍꯥꯏꯔꯛꯑꯗꯤ ꯄꯩꯁꯥ ꯐꯤ ꯄꯤꯌꯣ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯗ ꯅꯣꯏ ꯐꯦꯛꯅꯦꯅ ꯈꯜꯂꯣ ꯃꯌꯥꯝ ꯀꯣ ꯅꯣꯏꯅ ꯈꯟꯒꯅꯤ ꯌꯥꯝ ꯀꯟꯐꯤꯗꯦꯟꯗ ꯋꯥ ꯉꯥꯡꯉꯛꯏ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯈꯔ ꯄꯤꯁꯜꯂꯒ ꯊꯕꯛ ꯑꯣꯏꯍꯧꯔꯗꯤ ꯐꯩꯌꯦꯅꯁꯨ ꯈꯟꯒ ꯌꯥꯎꯔꯛꯀꯅꯤ ꯃꯣꯏꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣ ꯗꯣꯟ ꯄꯦ ꯑꯦꯅꯤ ꯑꯃꯥꯎꯟट ओके सो ꯀꯩꯁꯨꯝ ꯄꯩꯁꯥ ꯄꯤꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯣꯞꯁꯟ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯂꯩꯔꯦ ꯐꯨꯜ ꯇꯥꯏꯝ ꯇꯧꯒꯦꯔꯥ ꯏꯟꯇꯔꯟꯁꯤꯞ ꯇꯧꯒꯦꯔꯥ ꯑꯦꯄꯦꯟꯇꯥꯏꯁꯤꯞ ꯇꯧꯒꯦꯔꯥ ꯃꯌꯥꯝ ꯁꯤꯒ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯃꯌꯥꯝ ꯖꯣꯕ ꯂꯩꯔꯦ ꯖꯣꯕ ꯐꯣꯔ ꯗꯤꯐ꯭ꯔꯦꯟट ꯇꯦꯕꯜꯁ ꯖꯣꯕ ꯐꯣꯔ ꯋꯨꯃꯦꯟꯁ ꯀꯤꯁꯨ ꯒꯣꯔꯃꯦꯟ ꯖꯣꯕ ꯂꯩꯔꯦ ꯖꯣꯕ ꯐꯣꯔ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯂꯩꯔꯦ ꯀꯩ ꯄꯥꯝꯃꯤꯅꯣ ꯗꯦꯇꯥ ꯑꯦꯟꯇ꯭ꯔꯤ ꯖꯣꯕ ꯀꯣ ꯁꯦ ꯑꯩ ꯍꯧꯖꯤꯛꯁꯤꯒꯤ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯍꯥꯏꯅ ꯀ꯭ꯂꯤꯛ ꯇꯧꯔꯒꯦꯀꯣ ꯑꯦꯗꯚꯥꯟꯁ ꯁꯔꯆꯇ ꯆꯠꯂꯒ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯆꯠꯂꯒ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯗꯨꯝ ꯃꯈꯥꯗ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯦꯂꯤꯀꯣꯝ ꯏꯟꯗꯁꯇ꯭ꯔꯤꯗꯒꯤꯁꯦ ꯂꯩꯔꯦ ꯑꯥꯔꯖꯦꯟ ꯚꯦꯀꯦꯟꯁꯤ ꯐꯣꯔ ꯑꯩꯆ ꯗꯤ ꯑꯦꯐ ꯁꯤ ꯕꯦꯡ ꯕꯤ ꯑꯦꯁ ꯁꯤ ꯍꯥꯏꯕꯁꯦ ꯗꯥꯏꯔꯦꯛꯠꯂꯤ ꯕꯦꯡk ꯄꯦꯔꯣꯜ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯅꯅꯦ ꯀꯝꯄꯅꯤ ꯖꯤ ꯑꯦ ꯑꯥꯔꯒꯣ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯠꯅ ꯑꯩꯆ ꯗꯤ ꯑꯦꯐ ꯁꯤꯒ ꯇꯥꯏ ꯑꯞ ꯑꯣꯏꯔꯒ ꯃꯣꯏꯅ ꯃꯣꯏꯒꯤ ꯊꯕꯛꯇꯣ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯊꯕꯛ ꯂꯩꯇꯕ ꯃꯤꯅ ꯑꯗꯨꯝ ꯄꯤꯊꯔꯤꯅꯦꯕ ꯀꯦ ꯋꯥꯏ ꯁꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯁꯤꯒꯤ ꯖꯣꯕ ꯗꯦꯁꯀ꯭ꯔꯤꯞꯁꯟꯁꯦ ꯄꯥꯔꯒ ꯅꯣꯏ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯄ꯭ꯂꯥꯏ ꯇꯧꯁꯜꯂꯨ ꯑꯃꯈꯛꯇꯪ ꯇꯧꯒꯅꯨ ꯃꯌꯥꯝ ꯂꯣꯏꯅ ꯇꯧꯁꯜꯂꯨ ꯀꯔꯝ ꯀꯔꯝꯕ ꯆꯥꯅꯕ ꯂꯩ ꯆꯍꯤ 35 ꯑꯦꯖ 18 to 35 ꯒ꯭ꯔꯦꯖꯨꯑꯦꯁꯟꯔ ꯄꯥꯁ ꯑꯥꯎꯠꯔ ꯀꯌꯥꯝꯅ ꯌꯦꯡꯉꯨ 28 ꯄꯔ ꯃꯟꯊ ꯂꯣꯏ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯒ ꯂꯩꯕꯅꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪꯗꯨꯒꯤ ꯁꯤꯒꯩꯁꯤꯒꯅꯦ ꯃꯌꯥꯝ ꯁꯤꯒꯩꯁꯦ ꯏꯕꯁꯨ ꯌꯥꯎꯕꯅꯤꯀꯣ ꯆꯥꯔꯖꯦꯁ ꯐꯣꯔ ꯗ ꯀꯟꯁꯜꯇꯦꯟꯁꯤ ꯐꯤ ꯀꯥꯏꯅ ꯌꯥꯎꯔꯛꯀꯅꯤꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯣ ꯅꯣꯏ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨ ꯌꯦꯡꯉꯨꯅꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯊꯕꯛ ꯖꯣꯕ ꯊꯤꯔꯤꯁꯦ ꯄꯩꯁꯥ ꯐꯪꯅꯕꯒꯅꯤꯀꯣ ꯄꯤꯅꯕꯒꯤ ꯅꯠꯇꯦ ꯑꯗꯨꯗꯣ ꯃꯥꯏꯟꯗ ꯊꯝꯃꯣ ꯃꯌꯥꯝ ꯀꯩꯅꯣ ꯑꯩ ꯄꯩꯁꯥ ꯁꯨꯡꯄꯤ ꯄꯤꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯊꯕꯛꯁꯦ ꯊꯤꯌꯣꯕ ꯑꯗꯒꯤ ꯁꯤꯒꯩꯁꯦ ꯏꯕꯗꯤ ꯌꯥꯎꯕꯅꯦꯕ ꯐꯦꯛ ꯈꯔ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯝꯄꯅꯤꯅ ꯍꯥꯟꯅꯗꯒꯤ ꯋꯥꯔꯅꯤꯡ ꯄꯤꯔꯦ ꯁꯤꯒꯩꯁꯤꯒ ꯄꯩꯁꯥ ꯍꯥꯏꯔꯛꯑꯗꯤ ꯃꯣꯏꯗ ꯏꯟꯇꯤꯃꯦꯠ ꯇꯧꯔꯣ ꯏꯟꯐꯣꯔꯝ ꯇꯧꯔꯣ ꯄꯩꯁꯥ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯇꯧꯕ ꯊꯕꯛ ꯄꯤꯌꯣꯔ ꯑꯣꯏꯔꯗꯤ ꯄꯩꯁꯥ ꯑꯝꯇ ꯑꯣꯏꯔꯣꯏꯅ ꯀꯣ ꯁꯤꯒꯩꯁꯤꯒ ꯅꯣꯏꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯃꯣꯔꯅꯤꯡ ꯈꯨꯗꯤꯡꯒꯤꯀꯣ ꯊꯕꯛ ꯊꯤꯕ ꯃꯌꯥꯝꯗꯤ ꯁꯤꯒꯨꯝ ꯐꯥꯏꯅꯥꯟꯁ ꯁꯦꯛꯇꯔꯁꯨ ꯂꯩꯔꯦ ꯇ꯭ꯔꯥꯟꯁꯄꯣर्टेशनꯒꯤ ꯂꯩꯔꯦ ꯑꯗꯔ ꯁꯔꯚꯤꯁ ꯑꯦꯛꯇꯤꯚꯤꯇꯤ ꯐꯥꯏꯅꯥꯟꯁ ꯑꯦꯟ ꯏꯟꯁꯨꯔꯦꯟꯁ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯗꯤꯌꯔ ꯑꯥꯏ ꯇꯤ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯕꯅꯤ ꯃꯌꯥꯝꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯨ ꯃꯌꯥꯝ ꯀꯣ ꯊꯕꯛ ꯊꯤꯗꯦꯅ ꯑꯗꯩ ꯄꯥꯔꯠ ꯇꯥꯏꯝ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯀꯣ ꯂꯥꯏꯔꯤꯛ ꯇꯝ ꯇꯝꯅ ꯀꯣꯂꯦꯖ ꯇꯝ ꯇꯝꯅꯅꯤ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯃꯇꯝꯁꯤꯗꯤ ꯈꯪꯗꯦ ꯃꯣꯔꯅꯤꯡ ꯁꯤꯐ ꯗꯦ ꯁꯤꯐ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯤ ꯂꯩꯔꯝꯃꯤ ꯃꯣꯔꯅꯤꯡ 12:30 1 o'clock ꯐ꯭ꯔꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯂꯥꯛꯑꯒꯅꯦ ꯔꯤꯃꯦꯅꯤꯡ ꯃꯇꯝꯗꯣ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯕ ꯌꯥꯅꯤ ꯃꯌꯥꯝ ꯄꯥꯔꯠ ꯇꯥꯏꯝ ꯇꯧꯁꯜꯂꯒꯅꯦ ꯄꯩꯁꯥ ꯈꯔꯇꯁꯨ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯋꯦꯕꯁꯥꯏꯠꯁꯦ ꯈꯪꯍꯜꯂꯝꯒꯦ ꯅꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯤꯒ ꯌꯦꯡꯉꯗꯤ ꯖꯣꯕꯇꯣ ꯊꯤꯔꯗꯤ ꯑꯐꯪꯕꯗ ꯇꯧꯁꯟꯕ ꯌꯥꯏꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯅꯤꯡꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯊꯕꯛ ꯀꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯂꯥꯛꯑꯒ ꯌꯦꯡꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯃꯝꯃꯣ ꯕꯤꯀꯣꯁ ꯑꯣꯐ ꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯃꯊꯪꯗ ꯂꯥꯛꯑꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯪꯉꯗꯤ ꯑꯩ ꯗꯦꯐꯤꯅꯦꯠꯂꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ so thank you so much everyone for watching my video keep watching my video everyone thank you